Manipur thokliba irang ase India ki constitution amasung logi makhada thengnahoudabana maram oiraga mamal yamlaba meeoi kayagi punsi manghankhibani haina Veteran Politician Okram Joy na Manipur leingakta maral shirakli ngasi kawa huidrom laikai da leiba hanagi MLA Okram Joy gi yumda hanagi MLA P Sarat Chandra amasung RK anan yauna pangthokpa paugi mifam amada wafam ase fongdokladuna mahakna hai hanagi MLA kharaga loinena hauzik Manipur oiriba fibam ase gi matangna ngarang Manipur ki Governor Anusuya Ike Nakhe Maduda ex MLA Singh Maikai degi chatliba chahi kumja English ngani sumna kulhumdoi asida misi mina kaya ama yaukhabaso lakadoriba chahi English ngani sumna kunmari asida de Manipur biyam ki khudol aina tangdu leitab amasung nungai yaifaba lamdam ama ohenbiu haina taksilamkhe Madugi damak mathau taba thabak sing center amasung government laukhanaba thaurang tauhanbiu haiba wafam sing so governor ki mafam da thamlamkhe Okram Joy na makata na hai Handak Maitai gi naha taraga humdoi tamthina hatkhiba adu akanma mona kandam tawe thawong adu genocide natraga ethnic cleansing gi mami tai hiramasi gi matangda Manipur leingakna chapchaba report ama miyamna thamfam thoe maramdi miyam gi thamoi da charangnaba amasung nungai roidaba wafam kaya fumduna thamlaga tangdu leitaba purakpa haibase oithokloi hauzik thokliba irang ase ngalingai da leingakna constitution amasung logi makhada thengnaram labade ka hena misi mina thoklamdabasu yai Midyang asida pukning chingsilaga Manipur Legislative Assembly gi Speaker da Manipur thugaidaba wangang liba kuki jo furuk ke ebele taragi mathakta thizin humjilaba matung maragi matung in action lokhanaba taksin ke laibak thibadi ngasi fauba emele taragi wafam ase namsinduna thamle laingak asigi minister oiba misak fauba yauriba emele tara asina laingak ki sel kaya sizinaduna lan hauba amadi lan ga mari leinaba thabak thorom kaya ama paikhatle makoi sing ase ayambana BJP oirubana Maramna party amadi leingakna kankhatlaga thambani atai atopa maram kadisu leite haina Okram Joy na makata na phungdokhe akoi ngasi Manipur gi irang gi tha taret hele me gi ahum dagi tharaga chatharaiba communal violence adu ethnic crisis ethnic violence kanguki o hingcha gi thabak chatharakna hana sunaba I am talking about the explain the way the colleague there. Gamna to Kangi Mayam Kangi. On a high visit, Sigi, Hinchagi, Tabuk Mayam Satna, Hana Basunava, Lefam Nata, Sivasi, Taurishem, Maseda, Baro Sarkarna, Amasung Shidaleva, Manipur Sarkarna, with Santi Pubiro. 2023 Gi Sahize, Masidi, Hinchagi, Hanas Funavagi, Awava, Anaki Waring Actangai Gradu, 2024 the what I mean. Income Jalising. Aniga samna kunmari jidi shanti gi year chokut pagi year peace and a year of peace and prosperity shanti amasung chokut pagi sahi ama haibdo madu wenbio Paugi mifam maduda saruk yakiba Nauria Pakang Lakpai Assembly Constituency Haniki MLA RK Anana Hai hauzik thokliba irang asida chawna saruk yariba Churachandpur More amadi kangpokpi ase Manipur lengake administration leitre haibada thoina lalaroi hairibo mafam sing asida kuki singna tawning bathabak pangthokpada center na karisu yengsinde loinena Manipur lengakna sul lakshin bangamde Masida Churachandpur Tengnopal amadi kangpokpi district ta phongna natraga lona tokhaiba administration ama pirabra haibase hangningai oiba wafam ama oirakle Hairiba mafam singa se lakshin ga hairabade center na makhoi gi leizaba military amasung political power seasonaba yarabani pumnamak ase nathairaga hauzik tauriba maong aside thawaina Manipur thugaidaba silabra haibase chingnadaba ngamde haina RK anana makhata na phungdokhe Sida militants ne haiba noi paiba sophisticated arms paidna sede anga pangna khoi the landa na khoi the hal to pital sikana right it's the people from across right gi Burmagi wangri lakpani su haire adu natana su the engaged su the militants group in the twan militant organization side dai kuki gi le myam se ke su re engaged to like anaroi moi gi ground rules le gi moi crack rai no moi thamni krana na monitor to ni state government yaw ni central government yaw ni adu moi gi store ga jointly to ni hai myam se loi thwairam ba si myam se gi krana to hon ba ta ba gi hai bo apun lak tar ga di it is the central government Central government tobum thukam mathok tawdi haibe de state government ni to some extent neither submissive oi haidai central government haib the adugi yaka the chatpadun sum tawi ke state government adu marin fudopungam de moi ki bathora fudopungam de MLA oi be government oi be cabinet minister oi CM oi be abata ke tawungam de na jiksi kana na tawungam gen haidar ga di who can deal with this militants who militants ma'am
labor se koi the night and moi ka su koi the hat to to me kana stop ton chai tar gadi it is the government of India